Exam Center da Ojasing Mobile Pusinba Thingkhre Houkhre Board of Secondary Education Manipur na lauba ISSLC Examination 2023 ge Center Samaga Yankai Nipanda Mathau Toriba AOC SI Invigilator amade staff sing Examination Hall gi manungda Mobile Smartphone yauna Electronic Device amata pusinba yararoi haina Bosem gi Secretary Dr. S. Mangizauna Thingba Thingkhre Houkhre sathariba examination asi hena fajaba mawongda sathanaba tongan ba examination center samaga yankai nipanda mathau tawriba supervisor officer amadi officer in charge singda cherolama ngasi thoktuna examination center singda mathau tawriba Ojasingna purakpa mobile sing osigi kuthangda collection tawna bakhangan khre loinana examination center asida ayuki pung 9:9 da staff sing yawgadabane hairiba thingba sing asigi mayokta satharamba sing mari lenaba Ojasingna daita pugadabani haina serol sida palle Airtel 5G unlimited data Fanghanba Houkhre Bharti Airtel na unlimited 5G data ngasidagi customer singda Fanghanba ngamkhre haire Bharti Airtel gi company asige maikaidagi thamlaglibo wafamde Airtel gi postpaid amade prepaid customer singna 5G plus asige data plan chaniga kuntraga mapan asina ikom na data sisinaba ngamlaga ne Airtel 5G plus asi India ge city saniga humbudrata mathau tawre loinana mathang sahi 2024 ge March da Laibak asigi rural area da Airtel 5G plus fanghalagani hainasu company asina lauthorokle mai toina Mutpadagi Miyam Pennadre Manipur gi Miyam na thangna chana ba phaba ising sisinaba phangdabagi khamthengna awaba mayoknari gai cherakta Manipur State Power Distribution Company Limited na mai changnai na piba ngamdabadage Miyam amuka hena Khamthengna awaba mayokna re handak marak Mipham kayada mai yamna toina muthatpa amade complaint room dage telephone da mai mutpage maram hangna bohona bada telephone paikhataba amade busy thambadage mai sisinariba customer singi Mipham da chauna pendaba leibadage thogan ingdaba pamdaba thogdok wathok sing hengalakpa yabagi mi paiba leire masigi matangda mari leinaba chief minister amasung power gi minister na thubada mijeng changbi haina maikai kayadagi press ki khuthangda pungning singsilakli haire Kangmong Leimakhong Turel Kannaba Miyamgi Mipham Pangthokhre Kangmong Youth Welfare Club ki compound da Kangmong da leriba club sing pullaga semkhiba AK CCC ge member sing amadi khulgi committee mapan gi apunba Mipham na Kangmong Leimakhong Turel Kannaba wafam kaya marum khana nainakre Kangmong khunjau khajiri maning laikai haiba khul sing ase Kangmong Leimakhong Turel ase lairambadagi khunda laita khibane Chris mamangdage hairiba iningthau kangbana Kulasi khundaba haukibasu Turel asi lairambana ne adubu ngasi de Turel sigi maru waroi ningthauge laifam manak mapadage maikai kayada paimna ising pukhiba tanki saraga ising yonaba tawkhiba made chingda uwa paktaknana yanthatkibana Turel asi Turel oiraktabagi phibam lakle monsoon season matam nongju thada de Turel asi da ka hena ising chawraktuna sahi khudingi khulasi da isau thoe maduna maram oiduna yum kai tekpa shasan mi phawbo sibagi thokdo kaya chahi khudingi thokle maramaduna Miyamgi Mipham aduna Kangmong Leimakhong Kannaba thodang kaya longminana bahaina warep laukhre laikai mapanda leiba ahallaman singge khun committee sing nisaban maira paibi committee singa chungsin aduna thodang yaminana bahaina warep laukhre Miyam hogduna Turel maril sengdokna ba made laingakta Turel marida fatava tawriba Turel isel kanghannaba siliba pumba action launaba memorandum ama pinaba warep su lauki haire